Mobile amasung internet tasengna hairagadi ngasigi samaj mobile bu khangdabo mobile bu pamdabo mobile bu khoidabo mobile da ngaudabo mobile bu nungsidabo mobile bu aiga thanba yadru marupni khandabo miyoi panglei leisilak Mobile da edik oiribisingna mobile da matam manghliba darkar dagi henna paisa hapliba sariyanna thingba thamliba fuzul kharas tawba yeng haidaba image kaya yengliba naked video kaya yengduna ahing tumdaba maramdagi namaz kaza oihalliba ichilina usingi marakta leiniramba ikaibagi paldagi mapal lalhalliba Launa lainaba yaba nupi singa ahing chuppa tabada tujungba panbada ikaiba fauba wari kaya sadra punsi manghalliba fattaba kaya gi tungfam oiriba mobile asi aidi paikhini masina aigi marupni fatraba thaba kaya se aidi tawkhini khandaba ikhoigi irakta yaudaba natte Amaramda mobile miyoi with a Karakazik Kanaba Piba. A top of the labor miyoi sing a pow, Faudok Fauzin Tohan Bangamba Posak Aman, Hainelo Wayai. Adabu, Masigi Marum the Amang Bakayana Latiang Bird, Lamuknaba Lambi the Sathan Bangamba. Ikaiki Wang Lal Handel, Pungza Queen Gunagi Ipak the Tauhan the Posak Aman. Science amasung technology na chawkhatlakpa khanglamdu posakaya puthorakto thagi leimai de chatna thagi akoiba yengsilluba nongmagi chawkhatpagi mangjil tharakpa scientist singi mating gi potlam kaya puthoklakpa yungda leina tv amaji radio mobile da top leibak singi paw lowba ngamba Chawkhat lava leibak singna puthorak liba angak posak singi manungda Musalman singda khudong thingai oibi Islam marai chai thangam ulma singi thamoida nungnang ba pokhan ba posak kaya yauda banatte phana haiba sabani mobile tv radio thoklak tringi mamangda Musalman singi punsi karamba mongda lelamme Ayuk angan with the Quran tilawat tawgi khonjel na nilam dabra. Amagaga unaba thengnaba mitkupta dingi wari tawnaram dabra. Nupa nupi gi marakta parda gi system leiram dabra. Khutta tasbih painaram dabra. Adugu ngasidi. Ayuk angan with the Quran gi mohutta mobile radio amsung TV gi khonjel na pumnin kray. Thengnabada mobile gi matang da wari sanare khutta tasbih paib gi mafutta mobile namne rakam ahing da kappa gi mafutta film yengdana Facebook internet WhatsApp hangduna leinare film da yaw actor actress ki matau tamduna akamba visual set na rakle nong chuplong gi matau tamduna punsi len rakle khan thabiyo Musalman sing Oiram libaduna karino aduga oiribasina karino aifam thokpa aduna karino hangba yabu wa hangni mobile na ikhoide kaya yamna kanba pibage wahang asigi oiba yaba paukhum hairagadi samudrada yetum ama thin thaba matamdi yetum adugi matonda paklaklibi ising mari khardura mobile ge kanabani aduga lemhoriba pak chawkhraba samudragi ising aduna mobile ge amang masi inkar tawba yararoidaba wafam maramdi ponomak aikhoigi mitna uraba nakongna tanarbu wafam Mobile na thoklakpa maramdagi satra singi punsi da ahung bakaya lakh chekal lairik laibagi namada mama mapadagi paisa lawthoktuna mobile gi recharge internet pack lairi hap lairik pabagi matamda Facebook WhatsApp hangduna matam manghalli
Satra singi punsi lekha ta na manghan bada mobile na chaw na mateng pang. Matang asida din gi mahi tamli mahiroi singi puning chingsin zaningi. Mobile da film hap tu na yeng ba sina mit ki mangal hanthan ba wakhal leita handa ba charang na ba pok han ba madrasa gi mapa lan na satning lak ba isai no ma drama to from na chingba thirak ba mating magun leira ba din gi mahi da gi lam na chening lak ba asig ma khudong thinai oira ba problem kaya sigi wakhal tawraga mobile da gi lap na leina ba khot na ba tai kay leiba mafum da numitai haibadani satra singidama mobile kay digi hena tamthi be sa amagum ningsing ba yai matam amada islam dharma bu mang takna silli ba kangbu singna musalman sing mang han tak hna ba islam gi chamjirba niti niyam sing marai chai the hna ba yam kan na khotna ki aroi badama khoya tv puthokhi TV puthok lakpa maram dagi musalman sing dagi islam gi marai chai thab haurakhi hawjik ki matam dadi TV dagi hena tam thiraba program kayan pik thana yawba mobile ai gi sada loina raga chani science amsung technology na nong manong gi chawkhat laklabasu islam di nong manong gi marai chai tharkai Science na puthok liba pasak singbu musalman ichil inaw singbu ninghan na ba laytana layir musalman bu nungsi da ba kanglub sing aduna thak liba lang kaya da nan thok pa ngamdana thuri kay ki duna chelaga shawam okni haibaduni sariyat ki makha pon na hingjabi ichil inaw kaya radio TV ki duna chelamba ngasi na mobile ga mayok na Matang asida isai bu khoida na taribi in khalak liba naharol singi puning chingsin zaning hadis amagi wahan thokta asum na haibiri dunya da isai nongai music guitar basuri violin asine chingbo potlam singi khonjel bu thawai hakchang yaw na taribi misak adu jannat nami bunung sin na humlak bada upal wapal da theng bada thoklak panung si bu khonjel una ani takna bada thoklak paning thira bu khonjel jannat ke turel da ising chen tharak gi sum halla bu khonjel pungning hu na fajar bata bu gi pian ban nai da roi da bu khonjel sing ta bu phang han bio khan thamin na si dunya gi mate khar gi nungai bu gi wakhal da loiba khamba naira roidaba jannat ki nungai ba du thadok lagadra pumna makasi nakalamada tham khraga mobile na miyoi ba da purak liba ahong ba kaya gi manung da hujik khanna ba yabu wafam amana mobile da quran download tawbun internet ki mateng dagi quran gi mayak sing amasung maung chap manana hapli masigi matang da kadai fawa yai natraga yade haibasigi matang da alim sing iri madudi mobile da quran pak hapagi mong mataw asi yade masina quran gi matik magun hanthan ba bebahar kai han ba tawfum thokwa adu bu tawhan da ba quran bu kai sulaitna khan bagi mong mataw asumna quran gi ayat nat azan ringtone oina thamba yade Maram masra mobile gi screen da Allah Hamadi Rasul gi minglen athoi ba wallpaper oina thamli ba azan nat Quran gi ayat ringtone oina thamli ba ichili naw sing khuda na fanu mas oiragani aroi bada haizening libadi darkar leiba tangai fadan pai da bi yadra mobile adunuk sizina sariya na yadba Allah Rasul na pam da thabuk sing dagi hing na ba khot na hurasi